Kanglai pau thangmi ing tabiriba singbu taramna oksari ngasigi phongkiba pauche singda yumpham oiba maru oiba pau khara update tawjari. Ahanbada Parliament Immigration and Foreigners Bill pass Toukhre che chang yaudaba illegal immigrant sing lupa lakh manga fine thian ba yauna sahi manga jail da Thmgadouri. Parliament House animakta Immigration and Foreigners Bill lising ani kun manga pass tawkhibaga Loinana passport entry into India Act lising chamapan kun, the Registration of Foreigners Act lising chamapan kuntramapal, the Foreigners Act lising chamapan nifutaruk, and the Immigration Career Liability Act lising ani repeal su Toukhre. Bill asi hanana Lok Sabha da pass tawraba matung Rajya Sabha da amu approve tawkhibani. Bill asina Central Government ta piriba positive asi immigration law singi nauna semdokpaga Loinana sunana semdokpani. Bill asina Central Government ta passport travel document sing visa amadi registration tawbada sakti piduna sitha hoba law sing hapsin bani hari. Bill asigi matangda House da khanaba matamda Ministry of Home for Home Nitainan Raina Pikiba Paukumda pass Tokiba Bill Asina India da Lakiba foreigner singi record update Togduna Tamba Ngamlagani Bill Asina Sita Hoba Law Sing Menkhatuna agency singi coordination Tobada Yamna Chauna Mating Pirigani Bill Asi Sahi Ahum Changna Yamna Munna Khana Nainaraba Matungda government Asina pass Toba Ngamkibani Bill Asi Ek Oina India Pumada Chanaraba Matuk Mari Lainaba document sing suna yaudaba illegal immigrant sing Ek Asigi Makada Lupa Lak Manga fine thian ba yauna sahi manga phadok pibagi provision sing yauri bill asi pass tawna ba khanaba hauropa matamda Abhishek Manuna Immigration and Foreigners Bill lising ani kun manga oppose tawduna bill asida ahoba khara thamgadabani haina phongdoki ngapigani ahongba khara thamgadabani haina phongdoki aduga bill asi foreigners singi basic fundamental rights sing matpani haiki BJP ki Rekha Sharmana Congress da chairaduna Congress ki matamda illegal immigrant sing India da mafam piduna leheli Pakistan Afghanistan amasung yublo nariba lebak singi Hindu sing India da leifam pikhi haina mahangna Congress u moral sigi Makha tarakpa update da CM bungalow gi chowkidar bedroom da siduna leiramle ngarang ayuk chief minister gi bungalow da chowkidar oiba Nepali nupa ama mahak ki bedroom da siduna leiramle hairi police da gi pangba pauna hai siduna leiramle ba chowkidar adugi maming Ramesh Thapa chahi 53 apokwa Prem Thapa kawi Nepal da gi ni mahak asi habitual dunker ni hairi tawdok asi ga mari lenana Imphal police station da case ama lokat kre asiba hakchang adu Nepal da gi mahak ki imung manung laklaga post mortem tawnaba rims ki mok da Thamli hairi Makha tarakpa yamna maruiba BDF singi update amada village defense force ki service makata na sangdopiu haina appeal toragli chahi khudingi village defense force samna BDF singi service ki matam sangdoktuna lakpa adu handak chahi gi oina March thada loikre maram aduna makata na service ki matam sangdopiu BDF singi chahi gi kaitharakpa issue fund senba chahi lisingani kunmari kunmanga gi thadokpiu amadi BDF lising tara chamanga lairiba asi matam ga chunaba mawongda thagi tolop hengatpiu loinana hairiba thabak sing asi tha asigi tara phawbugi manungda Mari Lainaba Department na thabakta onthok pidrabadi mathangi numitagi akanba khongjang changsilagani haina All Manipur BDF Employees Welfare Association na phongdorakli ngarang Manipur Press Club ki thangjing hall da pangthokpa paumisinga unaba amada association asigi president Laisom Deban na wafam asi phongdokladuna makata na haikibada chahi khudingi BDF ki service asi home department na sangdoktuna lakpani adubu mamang chahi gi service ki matam asi handak chahi gi March kuntha mathoi de loikre hauji phawba home department na BDF singi service ki matam sangdoktana lakliba asi athubo matam da sangdokpiu BDF singna thokliba irang asida ahing nungthil naidana duty tawduna awaba kaya mayok nariba cherek asida thagi tolop matam chana pibidrabadagi chahi asi khudingi BDF singi issue fund thadarakpa asisu mamang chahi dagi hauna handak chahi fawba issue fund thadoktana leiriba asi pambai ama tawduna BDF singi awaba yengbiduna phanghanbiu masin natana Manipur da leiriba BDF lising tara chamanga asida piriba thagi tolop asiga tawriba duty asiga chanadabana MR amadi Manipur police na fangliba thagi tolop asidagi tadana mari leinaba singna BDF singi tolop hengatpiu hairiba BDF singna taliba demand asida mari leinaba department singna lagliba tang tara phawbugi manungda thabakta onthoktrabadi mathangi numitagi BDF singi akanba khongjang changsinnaba semba chaba loire haina debana makhatana phongdoragli Makatarkwa Paroiba update amada Yangpupi police ki manung channa leiba Tuichin amadi Saibon village ki mafam kayada kuki singna charamba tongan ba bunker tarahomdoi ngarang ayuk combined force ki kangbuna operation chathabada thugaiduna mangan kibaga loinana mai thadokre
Maka tarpa update lisingani kunmathoi census report matung inna delimitation tauba yaroi haiba firep loduna BJP Manipur Pradesh ki mioi 13 na saba committee ama semkre Kumja lisingani kuntaru ki delimitation process asumba Kanglonda pangthoknaba BJP Manipur Pradesh ki mioi 13 na saba committee ama semle BJP Manipur Pradesh ki oinasu kumja lisingani amagi census report matung inna delimitation tauba yaroi haiba firep ngasi su lepli haina BJP Manipur Pradesh ki General Secretary K Sarat Kumar na phongdokre wafamasi ngarang Imphal gi Nitai Pat Chuthekte leiba Thambal Sanglenda pangthokpa pawgi mifam amada K Sarat Kumar na pawmi singda phongdokibani mahana makhata na phongdokibada delimitation gi matangda matam kuinadagi all political party na lepkiba firep BJP Manipur Pradesh ki oinasu ngasi phawba khongpam che na lepli handak Supreme Court na Arunachal Pradesh Nagaland amadi Manipur gi oina lisingani amagi matung inna tawgadabani hariba delimitation gi thabak asi pangthokpa yathang pirakiba adugi matangda akupa marol sing puthokladuna wafam kaya su thamki mahangna phongdokibada matam adugi Guwahati High Court na lisingani amagi census adu decision tawgadabani haibagi yathang tawtharakiba laikhrabani haina makhatana phongdoki Makatarpa update Congress na BJP da maral siragli Manipur da President rule thambagi proclamation resolution namlo lawkibagi thawong asi asokpada thum chaiba oina thokani haina Congress na BJP da maral siragli thawong adu yaningdaba phongdokladuna Congress ki communication gi General Secretary in charge Joyram Ramesh na X da thagalakpa post amada mahakna hai lam chatpadana masaruk oiriba PMD ngasisu Manipur da thokliba irang asi tungoinaram laga Bangkok ta amuk chathokre ngarang Hope Minister na Nongmei matung pung ama khaktagi nainabagi matam piraga nanghoraroi matagumna proclamation resolution pass tawkibasi laibak thibani thawong asina maram oiraga Home Minister Amit Shah masagi aranba kaya lotchinnaba honare haibasi mayek sengle hainasu mahangna makhatana nungnangba phongdorakli Makatarpa update ta ngarang ayu anganbada Lok Sabha da statutory resolution nama lawduna President's rule thamle haina confirm tawkre Lok Sabha da ngarang ayu anganbada statutory resolution ama lawduna Manipur state president rule thamle haina confirm tawkibaga loinana central government ki decision asida party kudimaki support tawnaki adubu Manipur state ki hauzik oiriba phibam asigi matangda central government pu chai thangre Manipur state ki matangda ngarang Lok Sabha da atenba debate amagi pakum piraduna Union Home Minister Amit Shah na hai central government na Manipur state ta normalcy haljilaklaba lokot payaba thabak sing lokhali haukiba thamari asida Manipur da irang thokpa lepkhre shanti oiba warusin ama puraknaba state asida yamna kanna honari Meitei Kuki anigi marakta wari sanaba hokre hauji state asida chau yengbada shanti lakpa ure adubu irang asida mayum makai leitraba singna relief camp ta leiba makai apenba leitri adubu Manipur state ta shanti hanjilaknaba government na honaba yaba honakigani haina Amit Shah na phondoki Home Minister na makata na phondokibada Manipur da thokiba ethnic violence adu Manipur state ki High Court na thokiba order adu dagi horakibane hariba order adu hek thokibaga central government na Manipur state ta central forcing flight ta thaduna action sing lokatpa hogi mahana makhata na phondokibada irang asida hauji phawbada mioi chani humpu sikre maduda sikriba sing asi chada maripu irang haukiba ahanba tha adudane Manipur da hauji thokliba irang asigi mamangda palamba government ki matamda 1950 da thokiba Nagakuki class adu sahi manga sangki mioi 450 rom sigi masigi matungda Manipur state 1950 tagina Manipur Nepal da Kuki paite class da mioi 352 sigi 1950 gi matamda Meitei pangan class da mioi 100 sigi matam aduda Home Minister natraga Prime Minister Manipur state ta chatkide haina mahakna phongdoki BJP rule da Manipur da irang thokle haiba wafam asi langani haina Union Home Minister Amit Shah na ngarang Lok Sabha da phongdokibani debate aduda Congress leader Shashi Tharoor TMC gi Sayani Ghosh DMK gi K Kanimodhi Shiv Sena UBT gi MP Arvind Sawan NCP SCP gi member Priya Sule na singbana saruk yaduna government ki resolution adubu support tawba phongdokibaga loinana Manipur da atuba matamda shanti hanjilakna ba honaba chungani haiba wafam sing phongdoknagi state of Manipur da India gi president na sahi asigi February 13 da Indian constitution gi article 356(1) gi makada president's rule gi proclamation adugi resolution adu ngarang Lok Sabha da house da vice vote ta adol tawkhibani
Maka tarakpa yamna maruoiba update amada Siroi Lily Festival lisingani kunmanga mai pakna pangthoknaba governor na chair loduna mifam pangthokre. Manipur gi governor Ajay Kumar Bhalla na chair loduna Siroi Lily Festival lisingani kunmanga pangthoknabagi dama organizing committee gi ahanba meeting Raj Bhavan da pangthokre. Tongan ba loisang singi senior official singa saruk yakiba mifam aduda Siroi Lily Festival amadi mapung phana pangthokpa ngamnaba mathau taba thoramsing lokatnaba kupna kana nainakibaga Loinana transportation security infrastructure hospitality cultural program singi matang da su khanaki hairi amaronda Thangjing Seba Mandal Historical Heritage Development Organization amadi Committee on Protection and Preservation of the Historical Rights of Kobru and Thangjing Hill Range CPPKT gi mihut singasu Haukiba Ningthokaba Numita Raj Bhavan da chatuna Governor Ajay Kumar Bhalla unaduna Kobru amadi Thangjing Ching kaduna lamdam asigi miyamna puwariga chakon naraklaba laifam len sing asida lai khurumba yahannaba taksin kre hairi Governor ga unakiba aduda Security Advisor Rajiv Singh Security to Governor amadi SP Bisnupur District ku saruk yakibaga Loinana hiram adugi matangda yamna kupna khana nainaki hairi Maka tarakpa update ta kuki militant singna kablakpa numina panbadagi soktuna leiriba Syam Sundarda Arambai Tenggol unit kun tarukna selgi tengbang kuchin nakre kumja lesingani kulumdogi me ahumdagi hogduna chatharakliba Manipurda thokliba irang asigi manung channa chahi adungmaki September 9 da Palelda kuki militant singna chatharakliba attack ta nakal anida kuthongna kiba thogdokta ye thangba paiganda nongmai maruna panduna sokpadagi ngasi phawba mapung phana phagatpa ngamdana leiriba kakching mayai lekai sabal asangba paringdagi mayang lambam Syam Sundar Elias Inaubi apokpa leikidraba mayang lambam Tomchauda Arambai Tenggol 26 unit kakchingna selgi mateng pikhre Arambai Tenggol gi Lusingpore koronga khumangi miyeng makhada 26 unit kakchinggi Tenggol loi singna selgi tembang adu ngarang khuchinna kibani hari selgi tembang khuchinna adugi matangda AD 26 unit kakchinggi second commander Romesh na phongdokibada palelgi lanpham aduda Manipur gi ngamkhai kannaba honabada sokpadagi ngasi phawba phagatpa ngamdana leiriba mayang lambam Syam Sundar Elias Inaubi ngasisu sokhiba aduna maram oiraga chatpa ngamdana leiri iramdam ireiba ki ngamkhai ngaknabagi dama kuki singna landarakpa ngakthoknaba honabada asokpa yaukibasing masa masagi maranai tabagi mawong amada leiri asigumba kaya asina AT gi maikeidagisu thamoi sokna nungaijade adumapu AT gi maikeidagisu sel thungi awaba kaya leibana mateng pangmusu ngamjade haiki mahana makatana phongdokibada haukiba March kuntha kakchinggi maru oiba singsang kaya da chauna lami chaklakpada AT 26 unit kakchinggi Tenggol loi singna lanmi chakpa adu kannabo honaki Tenggol loi singna kannabo honajakiba adubu masak khangbiduna agenda kakching haiba WhatsApp group amana pirakpa senpham khara amasung AT 26 unit ki kakching gi Tenggol loi advisor kharana pirakpa tengbang aduga ngasi ponsillaga khuchin najabani asigumba imaleba ki ngamkai kannaba honabagi lanphomda asok apan nangkraba singda lamdam asida leibiriba CSO sing amadi pukchel chawraba miyoi singna mateng pangbiyu haina Romeshna miyamgi pungning singsilakli Bakatarakpa aroiba update Meitei Alliance na PM da Manipur da law and order ningthina lehelo delimitation tawdringai da NRC hana jana lo haina memorandum pisin kre Malemgi Meitei singi apunba diaspora organization oriba da Meitei Alliance na Prime Minister Narendra Modi da memorandum ama pisinduna Manipur da Central Government na law and order ningthina ngaktuna amadi National Registration of the Citizen NRC delimitation tawdringai da hana jana lo haina takjinkre organization asina Manipur gi security ga mari lenana problem sing amadi demography gi chayena ba asi loisin handuna delimitation tawba asina changsilagliba santi gi puraknaba gi kongtang asigi chauna akaiba pirakpa yai haina su phongdokre me ahum lisingani kulumdoi Manipur gi territorial integrity amasung national security da singnarakpa dagi thokiba violence ki sapo adu ningsingladuna da Meitei Alliance na tangdo leitaba lehenna ba honabada priority piba chungani hairi Manipur state Taubagi dabak sahi asigi March 3 historical oina thado inpiga Inekiba point taruk adu ningsing pham thoi haina memorandum aduda pali pisin kiba memorandum aduda violence thoknaba siliba singi mathakta akanba action lokhatnaba taksilakladuna Committee on Tribal Unity Kotu kowa organization amana March Nepal da miyamgi free movement toba athingba piduna nohongnona jarangnaba thonduna shanti puraknaba khongthang asida ayatba piri hainasu moral siki tasengna demographic
landscape ama Manipur da lainaba khudakda NRC Manipur da chanahanba chungani masina asengba state asigi citizen singi safeguard toba tung koinagi political stability lehanaba amadi criminal harmony purakpa ngamgani haina memorandum aduda pankhi